ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯅꯥꯏꯇꯣꯝ ꯁꯥꯄꯤ ꯃꯖꯥꯏꯕꯤ ꯑꯃꯅꯤ, ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯃꯍꯥꯛꯅꯤ꯫ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯥꯒꯤ ꯃꯃꯤꯡꯇꯅꯤ ꯁꯣꯟꯅꯔꯤꯕ꯫ ꯀꯣꯅꯨꯡꯗ ꯂꯥꯂꯨꯞ ꯀꯥꯕ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪ ꯃꯈꯩꯗꯤ ꯉꯟꯇꯥꯅ ꯂꯥꯂꯨꯞꯄꯨ ꯀꯥꯗꯨꯅ ꯃꯖꯥꯏꯕꯤ ꯊꯥꯗꯣꯏꯒꯤ ꯃꯁꯛꯄꯨ ꯌꯦꯡꯅꯕ ꯍꯥꯟꯅ ꯍꯣꯠꯅꯩ꯫ ꯊꯥꯗꯣꯏ ꯃꯁꯛ ꯐꯖꯩ, ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯈꯨꯃꯟ ꯏꯄꯥ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯈꯨꯗꯤꯡ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯈꯨꯃꯟ ꯏꯄꯥ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯖꯥꯏꯕꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯈꯣꯡꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯣꯞꯅ ꯂꯩꯕ ꯃꯤꯅꯥꯏ ꯏꯃꯨꯡ ꯍꯥꯏꯔꯒ ꯈꯪꯅꯕ ꯍꯨꯡꯒꯅꯥꯏ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯥꯟꯖꯥ꯫ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯇꯤꯀꯠꯇꯅ ꯍꯦꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯪ ꯑꯃꯁꯨ ꯃꯍꯥꯛ ꯀꯟꯅ ꯃꯪꯂꯤ꯫ ꯃꯥꯟꯖꯥ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯗ ꯌꯣꯠꯂꯤꯡ ꯑꯃꯅ ꯆꯦꯠꯅ ꯄꯨꯜꯂꯤ꯫ ꯃꯥꯗ ꯅꯠꯇꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯤꯅꯥꯏ ꯏꯃꯨꯡ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯗꯨꯝꯅ ꯌꯣꯠꯂꯤꯡꯅ ꯄꯨꯜꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯌꯥꯎꯏ꯫ ꯃꯥꯟꯖꯥ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯗꯕꯨ ꯀꯟꯕꯤꯌꯨ꯫ ꯉꯥꯆꯤ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯤ, ꯏꯃꯥ ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯇꯒ ꯌꯣꯠꯅ ꯄꯨꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣ, ꯃꯣꯏꯅ ꯀꯟꯅ ꯄꯨꯟꯁꯤꯟꯕꯒꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯥꯏ꯫ ꯇꯨ ꯏꯃꯥ, ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯑꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯒꯤꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯌꯣꯠꯂꯤꯅ ꯆꯦꯠꯅ ꯄꯨꯜꯂꯤꯕꯅꯤ꯫ ꯀꯔꯝ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯅ ꯌꯣꯠꯂꯤ ꯂꯧꯊꯣꯛꯎ ꯍꯥꯏꯔꯤꯕꯗꯨ ꯂꯧꯊꯣꯛꯂꯨꯒꯅꯤ? ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯁꯦꯕ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ, ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯣꯕ, ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯕ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯈꯨꯠꯇꯁꯨ ꯌꯣꯠꯂꯤꯅ ꯄꯨꯜꯂꯤꯕ ꯑꯁꯤꯗꯤ ꯏꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯅꯪꯒꯤꯁꯦ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ? ꯏꯃꯥ ꯉꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯁꯨ ꯂꯧꯊꯣꯛꯑꯣꯕ꯫ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯞꯅ ꯂꯥꯎꯅꯔꯤꯁꯦ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯔꯤꯁꯨ ꯀꯤꯗꯕ꯭ꯔꯥ? ꯑꯉꯥꯡꯗꯣ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯂꯥꯎꯔꯤꯕ, ꯈꯔ ꯑꯃꯅ ꯀꯞꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯏ꯫ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥ ꯏꯃꯥ, ꯃꯈꯣꯏꯅ ꯀꯞꯄꯤꯁꯨ ꯀꯩꯒꯤꯅꯣ? ꯃꯈꯣꯏꯅ ꯀꯞꯂꯤꯕꯁꯦ ꯁꯤꯕ ꯀꯤꯕꯒꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯉꯥꯡꯗꯣ ꯃꯉꯛ ꯍꯥꯏꯗꯨꯅ, ꯑꯩꯗꯤ ꯁꯤꯕ ꯇꯜꯂꯤ ꯏꯃꯥ, ꯑꯩ ꯁꯤꯅꯤꯡꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯥꯟꯖꯥ ꯄꯨꯝꯅꯃꯛꯀꯤ ꯋꯥꯀꯠ ꯃꯍꯥꯛꯅ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯒꯅꯤ? ꯃꯈꯣꯡ ꯃꯈꯨꯠꯇ ꯌꯣꯠꯂꯤꯡ ꯊꯥꯡꯈ꯭ꯔꯕ ꯃꯍꯥꯛꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯥꯜꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯞꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯇ ꯃꯈꯣꯜ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯉꯛꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯖꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯔꯦꯗ꯫ ꯁꯒꯣꯜ ꯊꯧꯔꯛꯄ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯗꯨ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯇꯝꯅ ꯄ꯭ꯔꯄꯞ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯐꯨꯡꯒꯅꯥꯏ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯥꯅꯤ, ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯨꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯍꯩ, ꯅꯪ ꯍꯧꯒꯠꯂꯨ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯆꯩ ꯑꯃꯁꯨ ꯄꯥꯏ꯫ ꯆꯩ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯊꯤꯟꯗꯨꯅ ꯑꯃꯨꯛꯀ, ꯅꯅꯥ ꯑꯗꯨꯕꯨ ꯄꯪꯕ꯭ꯔꯅꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ, ꯊꯨꯅ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗ ꯁꯦꯠ ꯍꯦꯛꯇ ꯀꯟꯁꯤꯜꯂꯤ ꯅꯨꯄꯥꯗꯨ ꯑꯅꯥꯕ ꯑꯗꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎ ꯅꯪꯁꯨ ꯄꯨꯕ ꯇꯥꯏ ꯀꯔꯤꯒꯤ ꯄꯨꯔꯤꯕ ꯃꯐꯝ ꯀꯗꯥꯏꯗ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯗꯤ ꯄꯣꯛꯈꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯂꯣꯏꯅ ꯇꯅꯤꯛ ꯇꯅꯤꯛ ꯃꯥꯟꯖꯅꯁꯨ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯇꯧꯔꯤꯕ ꯖꯥꯠꯂ ꯅꯈꯣꯏꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯃꯤꯕꯨ ꯑꯣꯠꯂꯤꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯉꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯏ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯑꯁꯤꯗ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯃꯥꯟꯖꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯏ ꯆꯩ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯂꯥꯎꯏ ꯍꯩ ꯍꯩ ꯅꯪ ꯍꯧꯒꯠꯂꯨ ꯅꯪ ꯊꯣꯛꯂꯛꯎ ꯁꯤꯗ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯂꯥꯎ ꯆꯠꯁꯤ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯥꯟꯖ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯂꯨꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯣꯛ ꯑꯃꯒꯨꯝꯅ ꯂꯦꯜꯂꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯄꯥꯜ ꯑꯗꯨꯗ ꯁꯒꯣꯜ ꯃꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯒꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯇꯥꯔꯛꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯟꯖꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯟꯖꯅ ꯍꯦꯛ ꯍꯪꯂꯤ ꯑꯉꯝꯕ ꯀꯔꯤꯒꯤꯅೋ ꯑꯩꯒꯤ ꯏꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯄꯨꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯥꯟꯖꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯗꯨ ꯍꯪꯕꯒꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤ ꯃꯤꯅꯥꯏ ꯃꯆꯥ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯃꯥꯟꯖ ꯆꯩꯅꯥꯈꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯃꯤꯅꯥꯏꯅꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯅ ꯅꯈꯣꯏ ꯈꯔꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯣꯟꯊꯣꯛꯀꯗꯧꯔꯤ ꯃꯃꯜꯒ ꯂꯣꯏꯅ ꯂꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯇꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯁꯒꯣꯜ ꯊꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯟꯅ ꯆꯦꯜꯂꯛꯀꯗꯕ ꯈꯪꯂꯕ꯭ꯔꯥ ꯇꯝꯕ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯟꯖ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯄꯥꯗꯨ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯕ ꯊꯧꯔꯤ ꯃꯇꯣꯜ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯒꯣꯜ ꯊꯧꯕ ꯍꯧꯏ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯌꯥꯡꯕꯤꯅꯤ ꯁꯥꯖꯩ ꯍꯦꯛ ꯊꯥꯕꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯃꯥꯟꯖ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯈꯤꯕꯅ ꯁꯒꯣꯜ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗ ꯃꯥꯁꯨ ꯆꯦꯟꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯃꯥꯅ ꯍꯧꯗꯕ ꯊꯣꯛꯂꯒꯅ ꯃꯁꯥ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯑꯁꯤꯅꯤ ꯃꯥꯟꯖ ꯃꯈꯣꯡ ꯈꯣꯡꯄꯥ ꯑꯗꯨꯅ ꯁꯥꯔꯕ ꯃꯥꯂꯦꯝ ꯂꯩꯇꯤꯡꯒꯥꯏꯊꯛ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯤ ꯃꯈꯣꯡ ꯑꯗꯨ ꯃꯍꯥꯛ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯨꯡ ꯃꯆꯥ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯗ ꯃꯈꯣꯡ ꯈꯨꯅꯤꯡꯗꯨ ꯍꯦꯛ ꯅꯦꯠꯂꯨꯔꯦ ꯑꯌꯣ ꯑꯌꯣ ꯏꯃꯥ ꯈꯪꯍꯧꯗꯅ ꯂꯥꯎꯈꯤ ꯃꯈꯣꯡ ꯈꯣꯡꯄꯥꯛꯀꯤ ꯎꯟꯁꯥ ꯈꯔꯁꯨ ꯃꯀꯨ ꯍꯨꯗꯣꯛꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯍꯥꯛ ꯆꯦꯜꯂꯤ ꯏ ꯊꯣꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯃꯁꯨ ꯃꯍꯥꯛ ꯈꯥꯡꯂꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯃꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯃ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯅꯥꯒꯤ ꯊꯃꯣꯏꯅꯕꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯃꯥꯟꯖ ꯁꯒꯣꯜ ꯑꯗꯨꯒ ꯃꯥꯟꯅꯅꯕ ꯃꯑꯣꯡꯗ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯥꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯋꯥꯔꯦ ꯈꯥꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯟꯖ ꯊꯥꯡꯕ ꯉꯝꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯃꯈꯣꯡ ꯌꯦꯠ ꯑꯗꯨ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗ꯭ꯔꯦ ꯃꯁꯥꯗꯣ ꯋꯥꯒ ꯋꯥꯕꯅꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯦꯛ ꯍꯩꯊꯩ ꯁꯒꯣꯜ ꯑꯗꯨꯗꯤ ꯌꯥꯡꯅ ꯆꯦꯟꯕ ꯂꯦꯞꯇꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯃꯇꯣꯜꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯟꯅ ꯆꯤꯡꯂꯤ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯥꯟꯖ ꯊꯔꯣ ꯊꯔꯣ ꯍꯦꯛ ꯑꯣꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯅ ꯆꯤꯡꯂꯤ ꯃꯇꯥꯡꯁꯤꯗ ꯃꯥꯟꯖꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯀꯣꯛ ꯊꯤꯟꯗꯨꯅ ꯀꯧꯔꯤ ꯏꯕꯨꯡ ꯏꯕꯨꯡ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯄꯤꯗꯕꯁꯤꯕꯣ ꯑꯩꯗꯤ ꯏꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯦ ꯃꯥꯟꯖ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯂꯝꯕꯗꯣ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯣ ꯀꯥꯏꯔꯦ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯏ ꯃꯖꯥꯏꯕꯦꯝꯃ ꯅꯅꯥꯏ ꯍꯧꯒꯠꯆꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯆꯠꯄ ꯋꯥꯡꯂꯦꯟ ꯃꯇꯝ ꯊꯦꯡꯈꯤꯅꯤꯀꯣ ꯍꯧꯒꯠꯂꯣ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯎꯔꯣ ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ
ꯃꯖꯥꯏꯕꯤ ꯑꯃ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯥꯟꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯅꯍꯧꯅꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯃꯪꯂꯥꯜ ꯑꯣꯏꯅ ꯃꯪꯂꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯖꯥꯏꯕꯤ ꯑꯃ ꯊꯥꯗꯣꯏꯁꯦ ꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯌꯥꯏꯀꯣ ꯑꯌꯥꯡꯕ ꯁꯒꯣꯜ ꯑꯗꯨꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯏꯈꯣꯡ ꯅꯦꯠꯇꯨꯅ ꯆꯦꯟꯈꯤꯕ ꯂꯩꯃꯥꯏꯗ ꯑꯩꯍꯥꯛ ꯂꯣꯡꯅ ꯍꯥꯏꯊꯈꯤꯕ ꯁꯒꯣꯜ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯅꯍꯧꯅꯅ ꯃꯪꯂꯥꯜ ꯑꯣꯏꯅ ꯑꯃꯨꯛ ꯃꯪꯂꯛꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯃꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯒꯤ ꯃꯤꯅꯥꯏ ꯅꯨꯄꯥꯅꯤ ꯃꯥꯟꯖ ꯋꯥꯈꯜ ꯃꯈꯥ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯨꯛ ꯍꯧꯒꯠꯂꯤ ꯃꯐꯤ ꯑꯃ ꯄꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯇꯣꯞꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯏꯔꯨꯖꯕ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯈꯣꯡꯕꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯀꯣꯅꯨꯡꯗ ꯂꯥꯂꯨ ꯀꯥꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯕꯨ ꯑꯣꯏꯅ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯝꯕꯅ ꯏꯇꯥꯎ ꯀꯩꯅꯣꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯇꯦꯗ ꯃꯥꯕꯨ ꯉꯁꯤꯕꯨ ꯈꯔ ꯊꯦꯡꯗꯗ꯭ꯔꯅꯦ ꯍꯣꯏ ꯏꯇꯥꯎ ꯈꯔ ꯊꯦꯡꯕꯒꯨꯝ ꯅꯍꯥꯟꯈꯩꯒ ꯍꯥꯏꯔꯨꯔꯒꯗꯤ ꯈꯔ ꯊꯦꯡꯂꯦꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯗꯣ ꯏꯃꯤꯠ ꯄꯦꯠꯅ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯀꯥꯏꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯇꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯕꯨ ꯁꯨꯝ ꯂꯨꯝꯃꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯍꯦꯛ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯐꯣꯡꯗꯣꯛꯄꯗꯨꯅꯤ ꯃꯔꯨꯁꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅꯒ ꯈꯔ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯂꯅꯤ ꯑꯩꯅ ꯀꯤꯔꯤꯁꯦ ꯑꯩꯅꯒ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯥꯅ ꯃꯄꯥꯟ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯂꯒ ꯑꯩꯕꯨ ꯆꯩꯔꯥꯛꯀ ꯄꯤꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯍꯩꯕꯤꯒꯤ ꯊꯤꯌꯦ ꯑꯩ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ ꯅꯪꯗꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯔꯝꯂꯦꯗꯅ ꯅꯪꯁꯦ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯀꯣ ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯣꯏ ꯁꯣꯝꯗꯅ ꯂꯥꯏꯁꯪ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯖꯥꯏꯕꯤ ꯃꯊꯥꯗꯣꯏꯒ ꯃꯥꯟꯖꯒ ꯄꯨꯟꯅ ꯆꯠꯂꯤ ꯃꯥꯟꯖ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇ ꯂꯩ ꯌꯥꯎꯕ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯌꯥꯜꯂꯤ ꯃꯖꯥꯏꯕꯦꯝꯃ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯤꯕ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯏꯕꯨꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯗ ꯏꯀꯣꯏ ꯀꯣꯏꯕ ꯃꯇ ꯎꯠꯂꯤꯕ ꯀꯔꯤꯁꯨ ꯇꯧꯖꯗꯦꯗ ꯀꯔꯤꯅꯣ ꯏꯕꯨꯡꯅ ꯍꯥꯏꯅꯤꯡꯕ ꯋꯥꯕꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯃꯥꯕꯨ ꯏꯕꯨꯡ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ ꯃꯥꯒꯤ ꯃꯤꯡꯒꯧ ꯑꯁꯤ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯤꯡꯒꯧꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯟꯖ ꯑꯁꯤ ꯃꯤꯅꯥꯏ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯊꯥꯗꯣꯏ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯄꯥꯕꯨꯡ ꯁꯝꯈ꯭ꯌꯥ ꯏꯃꯥ ꯂꯩꯃꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯅ ꯁꯤꯜꯂꯤꯕ ꯑꯩꯅ ꯊꯥꯖꯕꯗ ꯂꯣꯏꯌꯨꯝꯕ ꯑꯣꯏꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃꯒ ꯆꯤꯡꯅꯧꯁꯛ ꯍꯥꯟꯅ ꯈꯪꯅꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯨꯡ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯠꯇꯒ ꯊꯃꯣꯏ ꯄꯤꯅꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯤ ꯁꯛꯇ ꯆꯨꯗ ꯑꯃꯠꯇꯁꯨ ꯋꯥꯗꯦꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯣꯏꯅ ꯄꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯥꯡꯀꯛ ꯑꯃꯕꯨ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯍꯧꯅꯕ ꯍꯧꯅꯗꯕ ꯑꯩꯗꯤ ꯃꯀꯟ ꯊꯣꯛꯅ ꯀꯟꯊꯣꯛꯂꯨꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ ꯑꯃꯔꯣꯝꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯆꯥ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯩ ꯍꯟꯗꯛ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯆꯥ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯑꯃ ꯀꯟꯅ ꯁꯤꯜꯂꯛꯏ ꯃꯁꯤꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃꯅ ꯂꯩꯕꯥꯛ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯍꯧꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯊꯝꯕ ꯑꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯅꯍꯥꯛ ꯈꯛꯇꯅꯅꯤ ꯅꯪ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯋꯥꯕꯒꯦ
ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯍꯣꯏ ꯍꯥꯏꯕ ꯌꯥꯏ ꯏꯕꯨꯡ ꯅꯪ ꯋꯥꯈꯜ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯅꯪꯒꯤ ꯐꯤꯕꯝ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯝꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯁꯤꯜꯂꯝꯒꯅꯤ ꯃꯆꯥꯏꯕꯦꯝꯃ ꯃꯥꯅꯦ ꯃꯥꯟꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯅꯥꯏ ꯃꯆꯥꯅꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯕꯨ ꯁꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯊꯝꯈꯤꯕꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯂꯩꯇ ꯂꯥꯏꯔꯕ ꯑꯁꯣꯟ ꯑꯅꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯃꯥꯟꯖꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯃꯆꯥꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯈꯥꯡ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯒꯅꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ ꯑꯁꯨꯛ ꯊꯤꯕ ꯃꯄꯣꯛ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯃꯁꯛ ꯑꯃꯠꯇ ꯈꯪꯖꯍꯧꯗꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ ꯃꯗꯨꯗ ꯊꯣꯏꯅ ꯋꯥꯈꯜ ꯈꯜꯂꯨꯕ ꯍꯧꯅꯗꯦ ꯏꯕꯨꯡ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯥꯏꯁꯪꯕꯨ ꯌꯧꯔꯝꯗꯧꯔꯦ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯋꯥꯐꯝꯗꯣ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯃꯥꯖ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯈꯣꯡꯕꯣꯏꯒꯤ ꯀꯥꯡꯕꯨꯅ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯏꯇꯥꯎ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯤ ꯑꯁꯤꯗꯕꯨ ꯂꯥꯛꯂꯤꯅꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯆꯥꯏꯕꯦꯝꯃꯅꯣ ꯌꯦꯡꯉꯨꯅꯦ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯜꯂꯤꯗ ꯈꯣꯡꯕ ꯋꯥꯍꯩꯗꯨ ꯃꯥꯁꯨ ꯍꯦꯛ ꯑꯣꯟꯊꯣꯛꯂꯤ ꯎꯔꯦ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯛꯀ ꯊꯦꯛ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯃꯥꯟꯖꯕꯨ ꯑꯃꯨꯛ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯃꯨꯛ ꯁꯥꯎꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯏꯃ ꯇꯟꯖꯩꯗ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯅꯤ ꯃꯇꯥꯎ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯑꯁꯤꯅ ꯃꯥꯅ ꯍꯦꯛ ꯑꯆꯠ ꯑꯊꯣꯛ ꯈꯨꯗꯤꯡꯗ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯂꯝꯖꯥꯁꯦ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ ꯑꯩ ꯉꯁꯤꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯅꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯌꯦꯡꯉꯨꯅꯦ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯅꯣꯛꯐꯦꯠꯀ ꯇꯧꯅꯗꯅ ꯏꯇꯥꯎ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯆꯥꯏꯕꯦꯝꯃꯅꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯄꯥ ꯏꯕꯨꯡꯒꯤ ꯃꯅꯥꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯁꯤꯒꯤ ꯂꯝꯖꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯜꯂꯨꯔꯤꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯤꯕ ꯑꯁ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯃꯤ ꯐꯨꯅꯤꯡꯂꯛꯇꯧꯔꯤꯗ ꯑꯩꯅ ꯍꯦꯟꯅ ꯈꯨꯠꯁꯥꯁꯦ ꯃꯔꯤꯡ ꯆꯠꯂꯕꯖꯥꯠꯅꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯍꯦꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯤꯗ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯥꯏꯈꯣꯗ ꯑꯩꯗꯤ ꯋꯥꯈꯟꯕꯨ ꯑꯣꯏꯔꯨꯗꯦ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯤ ꯂꯨꯍꯣꯡꯗꯧꯔꯕ ꯑꯁꯤꯗꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯣꯏꯅꯦꯍꯦ ꯏꯇꯥꯎ ꯆꯨꯝꯃꯤꯅꯦꯍꯦ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯤ ꯂꯨꯍꯣꯡꯗꯧꯔꯦꯀꯣ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯀꯩꯅꯣꯗ ꯆꯩꯅ ꯀꯜꯂꯒ ꯂꯩꯇꯣꯟꯗ ꯆꯣꯡꯉꯦ ꯍꯥꯏꯗꯨꯅꯤ ꯐꯖꯕ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯗꯨꯅ ꯆꯥꯛꯇꯨꯅ ꯑꯁꯨꯝ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯩꯕ ꯇꯥꯔꯗ꯭ꯔꯅꯤ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯁꯨ ꯆꯪꯁꯤꯜꯂꯨꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯍꯩꯅꯗꯦꯅꯤ ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯈꯣꯏꯗꯣ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒ ꯃꯥꯟꯖꯒ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯅ ꯍꯥꯏ ꯃꯆꯥꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯀꯔꯤꯒꯤ ꯅꯪ ꯑꯩ ꯄꯨꯟꯅ ꯆꯪꯗꯨꯅ ꯏꯕꯨꯙꯧ ꯃꯥꯕꯨ ꯈꯨꯔꯨꯝꯖꯒꯗꯧꯔꯤꯕꯅꯤ ꯅꯅꯥꯏ ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏꯒꯦ ꯅꯠꯇꯦ ꯏꯕꯨꯡ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦꯅꯦ ꯑꯩꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯑꯁꯤꯕꯨ ꯅꯪꯕꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯃꯆꯥꯏꯕꯦꯝꯃ ꯃꯗꯨꯒꯤ ꯅꯠꯆꯗꯦ ꯑꯩꯁꯦ ꯁꯨꯝ ꯍꯥꯏꯌꯨꯅꯦ ꯃꯔꯝ ꯅꯪꯅ ꯃꯔꯝ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯥꯎꯔꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯣꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯈꯨꯔꯨꯝꯕ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯥꯟꯖ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯉꯝꯗꯕꯅꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯁꯥꯎꯈ꯭ꯔꯒꯅꯤ ꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯆꯥꯏꯕꯦꯝꯃ ꯉꯔꯥꯡꯗꯣ ꯄꯥꯕꯨꯡ ꯁꯥꯅꯈꯤꯌꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯝꯖꯥ ꯃꯆꯥ ꯑꯩꯅ ꯆꯪꯗꯨꯅ
ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯣ? ꯍꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯃꯛꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯖꯔꯣꯏꯅꯤ ꯅꯅꯥꯏꯗꯤ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤꯕ? ꯏꯕꯨꯡ, ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯋꯥꯔꯧꯒꯅꯨ. ꯅꯪ ꯁꯨꯃꯤꯅꯤ, ꯀꯔꯤꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯌꯥꯔꯣꯏ? ꯃꯖꯥꯏꯕꯦꯝꯃ, ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯡꯊꯣꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯑꯩ ꯁꯤꯗ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯖꯔꯝꯒꯦ. ꯃꯖꯥꯏꯕꯦꯝꯃꯅ ꯆꯪꯗꯨꯅ ꯈꯨꯔꯨꯝꯕꯤꯔꯨꯔꯣ. ꯃꯗꯨ ꯌꯥꯔꯣꯏ. ꯑꯩ ꯌꯥꯎꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯅꯥꯕꯨꯁꯨ ꯀꯤꯒꯅꯨ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯃꯥꯟꯖꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯔꯝꯃꯤ. ꯃꯗꯨꯕꯨ ꯎꯕꯗ ꯈꯣꯝꯕꯅ, ꯀꯣꯏꯅꯨꯗ ꯁꯤꯗꯤ? ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯂꯝꯖꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯒ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯤꯡꯈꯤꯅꯤ. ꯃꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ. ꯃꯇꯥꯎ ꯑꯃꯅ, ꯏꯇꯥꯎ, ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯁꯛꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ. ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯈꯔ ꯍꯦꯟꯅ ꯇꯝꯁꯤꯜꯂꯒ ꯃꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯁꯤ. ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ? ꯐꯅꯤ. ꯑꯗꯨꯃꯛ ꯇꯧꯁꯤ. ꯃꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤ. ꯈꯨꯃꯟ ꯏꯄꯥ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪꯗꯅꯤ. ꯑꯃꯥꯏꯕꯤ ꯍꯟꯖꯕꯤ ꯃꯍꯥꯛꯅ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ, ꯃꯖꯥꯏꯕꯦꯝꯃ, ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯈꯨꯔꯨꯝꯕ ꯂꯦꯡꯂꯛꯂꯕ꯭ꯔꯥ? ꯏꯃꯥ ꯃꯥꯏꯕꯤ ꯍꯟꯖꯕꯤ, ꯅꯆꯥ ꯂꯥꯛꯆꯔꯦ. ꯑꯃꯥꯏꯕꯤ ꯍꯟꯖꯕꯤꯅ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯈꯣꯡꯕꯨꯔꯩ ꯇꯝꯕ ꯅꯨꯄꯥ ꯃꯥꯕꯨ ꯎꯕꯗ ꯉꯔꯥꯡ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯁꯪꯗ ꯆꯪꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏ, ꯃꯖꯥꯏꯕꯦꯝꯃ, ꯉꯔꯥꯡ ꯀꯧꯕ ꯅꯣꯡꯖꯥꯗ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯤ ꯍꯟꯖꯕꯤ ꯑꯩꯒꯤ ꯀꯥꯗ ꯈꯣꯡꯗꯣꯏꯔꯛꯇꯨꯅ ꯅꯪꯒ ꯂꯣꯏꯅꯕ ꯇꯝꯕ ꯅꯨꯄꯥ ꯑꯁꯤ ꯆꯤꯡꯉꯨ ꯂꯥꯏꯁꯪ ꯆꯪꯍꯟꯒꯅꯨ ꯍꯥꯏꯅ ꯄꯥꯎꯃꯤꯟꯅꯔꯝꯃꯤꯗꯣ. ꯑꯩꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯗꯣ. ꯅꯤꯡꯊꯧ ꯃꯥꯒꯤ ꯌꯥꯊꯪꯇꯕꯨ ꯑꯩꯅ ꯏꯟꯕꯅꯤꯅꯦ. ꯊꯥꯗꯣꯏ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯂꯦ. ꯏꯃꯥ ꯃꯥꯏꯕꯤ, ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯀꯥꯏꯗꯣꯡꯕ ꯅꯈꯣꯏꯗꯤ ꯁꯣꯏꯗꯅ ꯈꯪꯂꯤꯒꯅꯤ. ꯍꯥꯏꯕꯤꯌꯨꯅꯦ ꯑꯃꯨꯛꯇ. ꯂꯥꯏꯔ ꯑꯗꯣꯟ ꯇꯝꯂꯕ ꯂꯝꯖꯥ ꯃꯆꯥ ꯑꯃꯒꯤ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯂꯩꯇꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯂꯕ ꯃꯤꯗꯨꯅ ꯆꯤꯡꯉꯨ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯄꯗ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯒꯗ꯭ꯔꯥ? ꯃꯖꯥꯏꯕꯦꯝꯃ, ꯄꯨꯝꯅꯃꯛ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ. ꯅꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯌꯥꯊꯪ ꯑꯣꯏꯕꯁꯤꯗ. ꯏꯃꯥ ꯃꯥꯏꯕꯤ, ꯄꯥꯕꯨꯡꯒꯤ ꯋꯥꯗꯤ ꯃꯆꯥ ꯑꯩꯅ ꯃꯦꯟꯒꯅꯤ. ꯂꯥꯏꯔꯕꯅ ꯌꯥꯝꯕ ꯄꯥꯕꯨꯡꯒꯤ ꯂꯩꯕꯥꯛꯅꯤ. ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ. ꯑꯩꯁꯦ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯁꯥꯄꯤ ꯃꯃꯣꯝꯅꯤ. ꯑꯩꯅ ꯍꯥꯏꯕ ꯋꯥ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ. ꯃꯥꯕꯨ ꯂꯥꯏ ꯈꯨꯔꯨꯝꯍꯟꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏꯕꯤ ꯍꯟꯖꯕꯤ ꯃꯥꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ. ꯐꯔꯦ, ꯃꯥꯕꯨ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯁꯤ. ꯀꯗꯥꯏ, ꯃꯖꯥꯏꯕꯦꯝꯃꯅ ꯄꯨꯔꯛꯄ ꯁꯤꯡꯉꯦ ꯂꯩꯔꯥꯡꯗꯤ? ꯅꯃꯥ ꯑꯩꯉꯣꯟꯗ ꯄꯤꯌꯨ. ꯅꯃꯥꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯀꯦꯀꯣ. ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯃꯥꯅ ꯄꯨꯔꯛꯄ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯍꯟꯖꯕꯤ ꯃꯉꯣꯟꯗ ꯄꯤꯔꯤ. ꯃꯥꯏꯕꯤ ꯍꯟꯖꯕꯤꯅ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯆꯤꯡꯉꯨ ꯃꯐꯝꯗ ꯀꯠꯇꯨꯅ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯂꯤ. ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯥꯟꯖꯅ ꯆꯤꯡꯉꯨ ꯃꯁꯥꯏꯗ ꯆꯪꯗꯨꯅ ꯈꯨꯔꯨ ꯑꯅꯤꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯗꯨꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯁꯨꯝ ꯇꯧꯅ ꯀꯣꯔꯧ ꯃꯥꯁꯨ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯁꯨ ꯀꯣꯔꯧ ꯁꯪꯒꯨꯟ 5ꯅꯤ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ. ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯅꯤꯡꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯗꯦ. ꯑꯃꯨꯛꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯥꯟꯖꯒꯤ ꯈꯟꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯖꯩ. ꯄꯨꯝꯅꯃꯛꯅ ꯃꯥꯟꯖꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯟꯖꯕꯨ ꯍꯥꯠꯄꯤꯈꯤꯕ ꯌꯥꯏ. ꯃꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯤ. ꯁꯣꯝꯗꯅ ꯃꯥꯟꯖ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯤ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯧꯔꯤ ꯆꯦꯠꯅ ꯄꯥꯏ. ꯁꯒꯣꯜ ꯑꯗꯨꯅ ꯀꯟꯅ ꯊꯧ. ꯃꯥꯕꯨ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯃꯥꯟꯖ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯨꯕꯥꯠꯂꯦ. ꯏ ꯊꯣꯛꯄꯁꯨ ꯌꯥꯎꯔꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ, ꯄꯨꯡꯖꯥ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯃꯍꯥꯛꯇꯣ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏꯗ ꯆꯠꯂꯨꯔꯒ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯃꯊꯟꯇ ꯍꯦꯛ ꯍꯜꯂꯛꯏ. ꯅꯍꯥꯟꯈꯩꯗꯤ ꯀꯅꯥꯅꯣꯃ ꯑꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ. ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯍꯜꯂꯛꯏ. ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯂꯝꯕꯤꯗ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯔꯛꯏ. ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯕ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯃꯔꯛ ꯑꯗꯨꯗ
ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯦꯜꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯅ ꯂꯥꯎꯏ ꯑꯦ ꯁꯒꯣꯜ ꯊꯧꯕ ꯑꯉꯝꯕ ꯅꯪꯒꯤ ꯁꯒꯣꯜꯗꯣ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯁꯒꯣꯜ ꯊꯧꯔꯝꯕ ꯅꯨꯄꯥꯗꯣ ꯃꯆꯥꯏꯕꯦꯝꯃꯅ ꯈꯥꯝꯂꯛꯄꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜꯗꯣ ꯊꯧꯕ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃ ꯁꯒꯣꯜ ꯈꯥꯝꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯕ ꯀꯔꯤꯅꯣ ꯑꯉꯝꯕꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯤꯆꯠꯅꯣ ꯇꯝꯕ ꯃꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈ꯭ꯋꯥꯡꯗ ꯀꯣꯡꯒꯣꯏ ꯊꯧꯔꯤꯕ ꯊꯨꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯁꯤꯗ ꯅꯨꯡꯒꯥꯏ ꯆꯩꯒꯥꯏ ꯃꯔꯛ ꯑꯁꯤꯗ ꯆꯤꯡꯗꯨꯅꯕꯨ ꯄꯨꯕꯒꯦ ꯃꯆꯥꯏꯕꯦꯝꯃ ꯃꯁꯤ ꯁꯅꯥ ꯌꯥꯊꯪꯅꯤꯅꯦ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯍꯥꯏꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪꯅꯤ ꯍꯥꯏꯕꯒꯦꯅꯦ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛꯇ ꯐꯨꯡꯒꯅꯥꯏ ꯃꯆꯥ ꯈꯔ ꯌꯣꯟꯊꯣꯛꯄ ꯇꯔꯤꯀꯦ ꯁꯦꯟꯖꯥꯁꯨ ꯍꯥꯟꯅ ꯂꯧꯔꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯄꯨꯔꯤꯕ ꯄꯨꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯤꯅ ꯄꯨꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯄꯨꯕꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦ ꯅꯈꯣꯏ ꯁꯅꯥ ꯏꯕꯨꯡꯒꯤ ꯌꯥꯊꯪ ꯑꯣꯏꯕꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯐꯅ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯃꯥꯕꯨ ꯁꯪꯒꯣꯜ ꯁꯥꯌꯥꯡꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠꯂꯨ ꯑꯗꯨꯒ ꯄꯨꯒꯦ ꯍꯥꯏꯔꯕꯁꯨ ꯃꯄꯨ ꯑꯍꯣꯏ ꯃꯆꯥꯏꯕꯦꯝꯃ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯆꯥꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯕ ꯇꯥꯔꯦ ꯂꯩꯃꯥꯏꯗ ꯂꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯦꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯤ ꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯇꯝꯕ ꯁꯒꯣꯜ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯁꯤ ꯃꯥꯟꯖꯗꯤ ꯏꯉꯥꯡ ꯊꯣꯛꯅ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥꯗꯨꯅ ꯆꯤꯡꯈꯠꯀꯦ ꯍꯥꯏꯅ ꯃꯅꯒꯜ ꯑꯗꯨꯗ ꯄꯥꯏꯕꯗ ꯎꯟꯁꯥ ꯍꯨꯕꯥꯠꯈꯤꯕꯒꯤ ꯃꯐꯝ ꯑꯣꯏꯔꯝꯗꯨꯅ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯤ ꯃꯗꯨꯗ ꯀꯩꯗꯧꯔꯤ ꯅꯨꯄꯥ ꯊꯥꯒꯜ ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯦꯛ ꯌꯦꯡꯂꯨꯏ ꯎꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯪꯒꯜ ꯃꯕꯨꯛ ꯑꯗꯨꯗ ꯎꯟꯁꯥ ꯆꯕꯥꯛ ꯐꯛꯂꯤꯕ ꯏ ꯀꯌꯥ ꯊꯣꯛꯂꯤꯕ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯉꯝꯗ꯭ꯔꯦ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ ꯃꯤꯕꯨ ꯑꯁꯨꯝꯅ ꯂꯥꯛꯅꯕ ꯑꯉꯝꯕ ꯅꯨꯄꯥꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯣꯛꯅ ꯎꯔꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯉꯝꯗ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯌꯦꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯥꯕꯨ ꯄꯨꯁꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯥꯏꯀꯠꯅꯁꯤ ꯃꯆꯥꯏꯕꯦꯝꯃ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯉꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯅꯔꯣ ꯂꯣꯜꯂꯤꯕ ꯃꯆꯥꯏꯕꯦꯝꯃ ꯃꯍꯥꯛ ꯑꯁꯤ ꯐꯨꯡꯒꯅꯥꯏ ꯃꯆꯥꯅꯤꯅꯦ ꯃꯥꯒꯨꯝꯕ ꯑꯃꯕꯨ ꯀꯣꯅꯨꯡꯗ ꯄꯨꯕ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯩꯔꯥꯛꯄꯤꯔꯛꯀꯅꯤꯗ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ ꯅꯪꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯣ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯔꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯅ ꯂꯥꯏꯔꯕ ꯃꯥꯟꯖꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯜꯍꯧꯔꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯥꯟꯖꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯈꯔꯥꯏ ꯂꯩꯀꯠꯅꯍꯜꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯄꯥ ꯏꯕꯨꯡꯒ ꯅꯤꯡꯊꯧꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯒꯟꯗꯕꯤ ꯊꯥꯗꯣꯏꯅ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯃꯥꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯈꯤꯕꯅꯤ ꯃꯥꯟꯖꯕꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯕꯨ ꯀꯞꯊꯣꯔꯛꯏ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯃꯥꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯏ ꯃꯄꯥꯜꯗ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯃꯥꯟꯖꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯑꯁꯨꯝꯅꯈꯛ ꯃꯥꯟꯖꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯗꯕꯅꯤ ꯃꯥꯟꯖꯅ ꯏꯉꯛꯉꯛꯅ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯂꯨꯍꯣꯡꯒꯗꯕ ꯉꯁꯤ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯏꯕꯨꯡ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯏꯕꯨꯡ ꯑꯩꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯃꯨ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯪ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯈꯧꯄꯨꯝ ꯈꯨꯜ ꯇꯝꯅ ꯆꯠꯀꯣ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯌꯨ ꯑꯩꯅ ꯈꯧꯄꯨꯝ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯒꯅꯤ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯃꯐꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯆꯣꯀꯣ ꯃꯆꯥꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖ ꯀꯞꯊꯣꯔꯛꯏ ꯊꯥꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ ꯅꯪꯅ ꯀꯞꯄꯤꯕꯗꯤ ꯀꯞꯀꯅꯨ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯅꯨꯃꯤꯠꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕ ꯂꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇ ꯆꯥꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯥꯏꯗꯨꯅ ꯃꯥꯟꯖꯒꯤ ꯀꯥꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯄꯤ ꯏꯕꯨꯡ ꯅꯆꯜ ꯑꯩꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯒꯤ ꯑꯍꯥꯎ ꯑꯊꯨꯝꯅꯦ ꯃꯁꯤꯕꯨ ꯆꯥꯕꯤꯌꯣ
Aduga fiyo macha amana yomba sana lupa sel khara amasu manjada pibire. Ibung masina ibung na hingbada mateng oina ba sizinabiyo. Horen ahing nungayda soidina sa pikoko. Masaybi ma, ay dilari ba masani? Masaybi magiluhong ba asidi kari su pibang amdre ko. Madudi kari su kaidi. Ay gidi nang mapam sana lehelan ba asini. Jingmi masa ondo na nang mapam adudalayo ko. Kari gumba kudong tiba aman nang lagani kang labadi nang mangzaw na ay ginagdalao ko. Asam na makoy ani wari kaya sanare mazaybi mathaday mahagthokre. Maanja mapuning nungsina lihawi. Mikop khara haujingkre matamsu asam thingzilay. Maanja mapi khara yomsili. Madugi manungda mazaybi mathadoy na piba sanalupa yawba mayom adumasu hapchili. Maana khali. Asuphabi mazaybi manangna ay buhek pukminaba nabungmuk ni khanba ko. Ay nasu nangbo isal ni khangi ko. Ibong gibima nang nakupaw busiktada nungay na laibo ayo ko. Ibong di chalaki. Isal na ta kumapamadada ay hagchat kraki. Aseng bani. Minay masa oy riba mahanjabo mazaybi mathadoy na hek luhong kibada pado na hatkada bani haiduna. Ningthaw na magi manay singda lo na wahaiduna layrabani. Namit asigi ahing nungyagi matamda mahanja konung adubo thadok lamduna tumina thogle. Maana thokiba adobo mazaybi mathadoy na thongnaw dagi lo na yenghawi. Manja magi punsi hingnaba chingilam aduda punsigi mirot oina layrage khanna ahingi amaba marak aduda somdring chatkirami.